Tronglaobi Thoudok Yaningdaba Phongdoktuna Tentha Da Miyamna Meira Khongchat Chattuna CHANGSINKHRE Kuki narco terrorist singna Bishnupur district ki Tronglaobi awang lekai de leiba maitegi yumda bom kap sinduna tumduna leijaba angang ani hat kiba mamana asok apa nanghan kiba amadi Thoudok adubu Yaningdaba Phongdoktuna CHONGJANG shiluba micham singda CRPF na nongmai kap sinduna mioi ahum hat kibagi Thoudok adubu yamna kana Yaningdaba Phongdoktuna ngarang numidang Thoubal district ki Tentha Da masing yamlaba Meira paibi sing amadi naha singna Meira Khongchat Chattuna Tentha ki tongan ba lekai singdagi Meira paibi amadi naha singna ngarang numidang pung 8 tabada Tentha kunjau kaithel da pulaba matungda Meira Khongchat adu mafam adudagi chatpa haukibaga loinana Tentha marongbal ground fawba chatlaba matung miyamna kholau kaya su lauki Khongchat adu da saruk yakiba Meira paibi singna phongdorakpada me tang ahum lising ani kun gahum doidagi haujuk fawba maitai kayagi punsi pikhamna kiba amadi Tronglaobi da kuki narco terrorist singna bom kap sinduna angang ani gi punsi manghan kiba se yaningde India laingang na athuba matamda waroshin puraktuna miyam butang du leitana leihanbiu haiki Khongchat adu da kuki narco terrorist sing marufang na muthadu Tronglaobi gi Thoudok ta chenaba sing fagadu athuba da NRC chatna halu NRC chatna tana census pangthokpa yaroi haibeda chingba kholau kaya so miyamna lauki